Wakal, hakchang, thamoi. Pumnamaksina yamna sathina waraklaba mikupta chongthorakpani. Themba hiba mahaki saktam. Iting tingwa masaktu urakpani mami sami wakalsina. Nangnaso kaim thairakti. Nangnatana aigi pise teithokpinaba leiti. Aigi mangtasu lepaga thona yaude haina chaipagi nangi michaise. Ayam khorangli. Kapayaba kaple kapthoklur matong kitang pharakpada atopa wakal amamok asumna khali. Kauraroi. Ai nang busu kauraroi. Ai nang bu kaurpada kai hoboi na thoklani. Ithantagi maisani. Ithanta langsake sumna. Sukuina di khanglaklaga khazak nungai thokluraba matungda karigi nungai thokluba matekto amu pamlakpano. Ai amukana nangi misumbo waido pamlaroige. Leithui mapido makut anina lepkhre kappasu pungpa phangkre thongna piri masa matomta nupadugi wakaldo mahage wakalsida pusilaktanaba thantagi maisati ithantana khangsaki ei thongna hal sideki henba chaina mayam amana ibungai tuna slei sumba kaya ina thengnar kalaklabani khata na sa thengnar rakhini pokini haibakini George ki yumdani ajarana nambu thagi engkhangsu nungtigi chali aduga chaksu maru amu phau chaw haisu yadini kari pendaba lagi haisu hayu yadi kari noba nangna pambi base George su khumdi kagi wangmada leptuna mamana ngangla ibado ajara su lepti machanu pada onsilaga ngangba kagi wangmadagi leplau lauribani nangi apam pamdado nangna haidradi kanana khangdawrige sanamato Jaksa sila oda imagi bungo nangbo. George to phamungdagi phukhogola ami aduga mamana nganglido taningdre habagi mongda thongdo gam thingzangri aduga mukchangakuna phamungda kakhalaga tumi. Lung hiptuna ceiling fan mathaktuda yengkhatlami. Aina warga nang pelo nang nungayo nangna nungainaba ai chara henki sase kankhatlabadi nang uningakani lamen bi khongani se nangi nanakta chaingakan mit ani sisu nangbu ningakani chara henbada siyo yadragana ikhongani se kakpadaw ka ora ayi ikhongani se ka ora ha kamna nangna ka ohaidi ikake kaktatke natraga nangbu danaba ayi mit ani se tangalora adu ore pasu nangbu dam uningakani amama maraktasu nangbu dum ubane idi khale nangi me se khale nei sukan minakse ningai jawa kalakpa phama phau ka jaw aina khari gi thingaram amuk uppagi hippi awaba marakta amuk sunoi machimbal dusu khajikangni numidhumni jak jarak tabagi soli masadusu adubu maringjal khabagi adu khagolaga chatpangambani Mana jak sadri basi masasu sonjan hanbani adu natrabadi chena thamoina lokhiba phirem maki manakta chalaroi mamang ularoi haikibado ngamloi khangbana masado khangson solanbani jak sadri basu hanandagi hena thabuk surabi masado physically wahanjarami masina tamnagi manakta chatanaba amata ngairaba pambayore magi mafamdadi Mobile laktoga tamnagi photo yawdo amugengi nokfesa tawjei sigi saksinani ni aibu olise adum ole awawa masak khangdaba nungai bana yomuga lakpa nungai thokpa hi baise sumnagi nangkapnadi aibu hanbani nangkapnadi aibu otbani olo pen olo tawkhige isu thamoigi ningai Laibak thiba onkragana onkhredana adubu nangi maramgini haibasimadi nangsu khangalamgi maduda da khangboisano aina nangbu kyamgamna khanjaba haido hojikti thasaramdabasu nangna aina nangbu nuksibada minamba majit ama phau yawde haibasika sikakni aina khangani ngmri mapandagi kagi thongdu kokok thila ami jorsu thawa sade tumin magi leifam tokpa lerami manada tasinadi adubu hanjin hanjin thinjalakputuda
ꯃꯥꯒꯤ ꯈꯜꯂꯝꯕ ꯋꯥꯈꯜꯗꯨꯗ ꯑꯌꯦꯠꯄ ꯄꯤꯔꯦ ꯍꯥꯏꯅ ꯁꯥꯎꯔꯤ꯫ ꯈꯖꯤꯛ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯅꯛꯁꯤꯟꯅꯩ꯫ ꯍꯟꯖꯟꯅ ꯑꯃꯨꯛꯀꯁꯨ ꯊꯣꯡꯗꯣ ꯊꯤꯜꯂꯛꯑꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯒ ꯊꯣꯡꯗꯣ ꯁꯠ ꯍꯥꯡꯗꯣꯛꯄꯅꯤ꯫ ꯑꯦꯔꯣꯟ ꯑꯣꯏꯔꯝꯃꯤ꯫ ꯁꯨꯛꯂꯝꯕ ꯄꯤꯁꯨꯝꯗꯣ ꯑꯃꯨꯛ ꯂꯥꯞꯊꯣꯛꯅꯔꯒ ꯇꯨꯃꯤꯟ ꯆꯪꯉꯛꯑꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯑꯃꯨꯛ ꯍꯤꯞꯈ꯭ꯔꯦ꯫ ꯑꯦꯔꯣꯟꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯉꯛꯑꯒ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯃꯤ꯫ ꯁꯥꯔꯤꯃꯤꯅꯦ꯫ ꯀꯩ ꯁꯥꯔꯒꯦ? ꯍꯦꯔꯣ ꯁꯥꯔꯤꯗꯨꯗꯤ꯫ ꯈꯨꯝꯂꯛꯇꯦ ꯑꯦꯔꯣꯟꯅ ꯍꯥꯏꯔꯤꯗꯣ꯫ ꯍꯦꯔꯣ ꯁꯥꯕꯗ ꯊꯥ ꯂꯩꯕꯥꯛ ꯀꯥꯈꯤꯅꯤꯀꯣ꯫ ꯑꯗꯨꯅ ꯐꯔꯦ, ꯑꯃꯨꯛꯇꯪ ꯎꯠꯂꯝꯒꯦ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦꯗꯣ꯫ ꯅꯨꯡꯁꯤꯕꯨꯗꯤ ꯈꯪꯉꯛꯄ ꯌꯥꯏꯅꯦ, ꯃꯤꯒꯤ ꯑꯣꯏꯈꯤꯅꯤꯅꯦ ꯅꯇꯨꯗꯣ꯫ ꯏꯃꯥꯅ ꯀꯧꯔꯛꯏꯔꯥ? ꯍꯥ, ꯊꯦꯡꯃꯨ ꯂꯥꯎ ꯀꯥꯏꯅ꯫ ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯅꯪꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯔꯥ ꯍꯦꯜꯂꯒ ꯇꯨꯃꯤꯟ ꯂꯩꯕ ꯌꯥꯗꯣꯏꯁꯤ ꯀꯅꯥꯅꯅꯣ? ꯅꯔꯜꯅ ꯍꯦꯟꯕ꯭ꯔꯣ? ꯀꯨꯁꯤꯅꯤ, ꯍꯤꯡꯅꯤꯡꯉꯒ ꯍꯤꯡꯅꯤ, ꯍꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ꯫ ꯍꯩ, ꯑꯩꯒꯤ ꯏꯔꯜ ꯅꯠꯇ꯭ꯔꯁꯨ ꯃꯌꯥꯝꯒꯤ ꯈꯜꯂꯨꯅꯦ꯫ ꯀꯩꯅꯣ ꯅꯪꯒꯤ ꯑꯄꯥꯝ ꯄꯥꯝꯗꯗꯨꯃ ꯍꯥꯏꯔꯣꯗꯅ꯫ ꯑꯗꯨꯁꯨ ꯅꯠꯇꯦ, ꯅꯪꯒꯤ ꯀꯣꯛꯇ ꯀꯩ ꯈꯜꯂꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯀꯅꯥꯝꯇꯅ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯀꯩꯅꯣꯕ ꯅꯪ ꯇꯧꯏꯁꯦ? ꯐꯥꯒꯤ ꯑꯣꯏꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯣꯂꯦꯟꯕꯨ ꯃꯥꯟꯁꯤꯜꯂꯛꯇꯧꯔꯦ꯫ ꯑꯁꯥ ꯐꯤꯂꯝꯗ ꯁꯤꯃꯥꯗꯨ ꯃꯥꯅ ꯅꯨꯡꯁꯤꯔꯒ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯃꯄꯥ ꯑꯁꯣꯟꯕꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏ ꯈꯪꯕꯤꯗ꯭ꯔꯤꯐꯥꯎ ꯆꯔꯥ ꯍꯦꯟꯗꯣꯏꯅꯤꯅ ꯍꯦꯟꯕꯗꯣ꯫ ꯑꯗꯨꯒꯤ ꯑꯣꯂꯦꯟꯒꯤ ꯃꯄꯥ ꯍꯅꯨꯕꯗꯨꯅ ꯁꯥꯕ ꯃꯊꯥꯗꯨꯅꯤ ꯅꯣꯏ ꯄꯂꯦꯝꯅ ꯁꯥꯔꯤꯁꯤꯅ꯫ ꯌꯥꯔꯦ, ꯑꯩ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯌꯦꯡꯗꯦ, ꯑꯗꯨꯅ ꯈꯪꯗꯦ꯫ ꯅꯪꯁꯤ ꯀꯃꯥꯏ ꯉꯥꯡꯅꯁꯤꯒꯦ? ꯀꯩꯁꯨ ꯅꯠꯇꯗꯅ ꯅꯪꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯕ ꯂꯩꯇꯦ꯫ ꯀꯩꯁꯨ ꯅꯠꯇꯗꯅ ꯉꯥꯡꯅꯕꯅ ꯈꯨꯋꯥ ꯑꯃ꯫ ꯈꯨꯝꯃꯛꯇꯦ ꯍꯟꯗꯛꯇꯤ, ꯇꯨꯃꯤꯟꯅ ꯃꯥꯅ ꯊꯣꯛꯄ ꯍꯥꯟꯅꯒꯤ ꯄꯣꯖꯤꯁꯟꯗꯨꯗꯒꯤ ꯍꯦꯜꯂꯛꯇꯦ꯫ ꯕ꯭ꯔꯦꯛ ꯑꯝꯇ ꯇꯧꯔꯛꯇꯦ꯫ ꯑꯦꯔꯣꯟꯅ ꯉꯥꯡꯂꯤꯗꯣ ꯇꯥꯏꯔ ꯇꯥꯗ꯭ꯔꯤꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯥ꯫ ꯉꯥꯎꯔꯕꯣ ꯅꯪꯕꯣ? ꯁꯠ ꯈꯨꯝꯃꯛꯏ꯫ ꯑꯗꯨꯃꯗꯤ ꯍꯥꯏꯕ ꯌꯥꯏ, ꯉꯥꯎꯔꯦ ꯁꯦꯡꯅ꯫ ꯉꯥꯎꯗꯦ ꯍꯥꯏꯕꯗꯤ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ꯫ ꯁꯤꯃꯗꯤ ꯏꯁꯥꯅ ꯌꯥꯖꯔꯦ꯫ ꯏꯃꯥꯅ ꯑꯝꯇ ꯊꯦꯝꯃꯨ ꯂꯥꯎ, ꯃꯄꯨꯛꯅꯤꯡꯒꯤ ꯋꯥꯗꯣ ꯈꯪꯗꯣꯛꯎ ꯂꯥꯎ ꯍꯥꯏꯗꯅ ꯀꯟꯅ ꯍꯥꯏꯃꯟꯕꯗꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯊꯥꯗꯣꯛꯑꯒ ꯂꯥꯛꯏꯅꯤ꯫ ꯆꯥꯛ ꯆꯥꯎꯁꯦ, ꯍꯧꯒꯠꯂꯣ꯫ ꯑꯩ ꯆꯥꯅꯤꯡꯗꯦꯕ, ꯍꯧꯔꯛꯀꯅꯨ꯫ ꯈꯨꯗꯥꯡꯗꯒ ꯇꯞ ꯇꯞ ꯄꯥꯏꯔꯛꯀꯅꯨꯀꯣ꯫ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯀꯦ ꯇꯧꯕꯗꯨꯗ ꯀꯟꯊꯣꯔꯛꯏ꯫ ꯂꯥꯛꯑꯣꯗ꯫ ꯑꯩ ꯆꯥꯅꯤꯡꯗꯦꯃꯤ꯫ ꯏꯇꯥꯎꯕꯤ꯫ ꯆꯥꯅꯤꯡꯗꯦꯃꯤ꯫ ꯆꯥꯅꯤꯡꯗ꯭ꯔꯒꯕꯨ ꯀꯥꯏꯗ ꯍꯥꯞꯄꯣ ꯍꯥꯏꯅꯣ ꯆꯥꯛꯇꯣ? ꯇꯝꯅꯥꯅ ꯁꯥꯎꯈ꯭ꯔꯤꯔꯕ? ꯁꯥꯎꯗꯦ, ꯑꯦꯛꯁꯦꯞ ꯇꯧꯕꯤꯔꯛꯇ꯭ꯔꯤ꯫ ꯊꯃꯣꯏꯒꯤ ꯋꯥ ꯐꯣꯡꯖꯕꯁꯦ ꯑꯣꯏꯖꯕ ꯊꯤꯕ ꯇꯥꯈ꯭ꯔꯦ꯫ ꯑꯦꯔꯣꯟꯗꯣ ꯚꯥꯞ ꯇꯥꯔꯛꯂꯤ ꯖꯣꯔꯖꯅ ꯆꯔꯥ ꯍꯦꯟꯕꯒꯤ ꯃꯔꯝꯗꯣ꯫ ꯑꯣ, ꯆꯤꯡꯅꯕꯁꯦ ꯆꯨꯝꯃꯦꯗꯅ꯫ ꯁꯤꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯆꯥꯅꯕ ꯃꯌꯥꯝꯁꯤꯒ ꯈꯠꯅꯕꯗꯧꯅ ꯇꯧꯔꯤꯁꯤꯗ꯫ ꯐꯥꯔꯒ ꯂꯧꯁꯦ ꯍꯥꯏꯕ꯭ꯔꯣ? ꯍꯥ, ꯄꯥꯝꯗꯦꯗ ꯑꯗꯨꯝꯕ ꯃꯔꯤꯗꯣ꯫ ꯃꯥꯅ ꯑꯩ ꯈꯖꯤꯛ ꯅꯨꯡꯁꯤꯕ ꯎꯔꯗꯤ ꯈꯔꯁꯨ ꯐꯗꯧꯕ꯫ ꯃꯆꯦꯠ ꯑꯃ ꯐꯥꯎꯁꯨ ꯅꯨꯡꯁꯤꯕꯤꯔꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯈꯪꯅꯕꯒ ꯂꯩ ꯍꯥꯏꯕ꯭ꯔꯣ? ꯊꯥꯖꯗꯦꯗ, ꯈꯪꯅꯕ ꯀꯅꯥꯝꯇ ꯂꯩꯕ ꯃꯥꯟꯗꯦ꯫ ꯂꯣꯟꯅ ꯇꯨꯃꯤꯟꯂꯛꯂꯝꯃꯗꯤ꯫ ꯖꯣꯔꯖꯁꯨ ꯍꯟꯗꯛꯇꯤ ꯍꯧꯒꯠꯂꯒ ꯑꯦꯔꯣꯟꯗ ꯌꯦꯡꯉꯛꯑꯝꯃꯤ꯫ ꯅꯪꯒꯤꯁꯦ ꯄꯦꯇ꯭ꯔꯣꯟ ꯍꯩꯖꯤꯟꯕ ꯂꯥꯛꯏꯔꯣ? ꯍꯥ, ꯅꯠꯇ꯭ꯔꯒꯅ ꯑꯩ ꯊꯦꯝꯕ ꯂꯥꯛꯏꯔꯕ? ꯑꯩꯅ ꯃꯔꯣꯜ ꯑꯃ ꯃꯤ ꯊꯦꯝꯕ ꯍꯩꯇꯕꯅꯦ꯫ ꯂꯥꯛꯑꯣꯁꯦ, ꯑꯉꯥꯡ ꯃꯆꯥ ꯁꯥꯎꯔꯅꯨ꯫ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯆꯥꯛ ꯆꯥꯎꯁꯦꯃꯤ꯫ ꯑꯆꯥꯔꯥꯅ ꯆꯥꯛ ꯅꯤꯡꯊꯤꯅ ꯁꯦꯝꯂꯒ ꯀꯥꯗ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯑꯝꯃꯤ꯫ ꯐꯃꯨꯡꯗꯨꯒꯤ ꯀꯣꯛꯂꯣꯝꯒꯤ ꯅꯥꯀꯟꯗ ꯈꯤꯜꯂꯤꯕ ꯇꯦꯕꯜꯗꯨꯒꯤ ꯃꯊꯛꯇ ꯊꯝꯃꯤ꯫ ꯑꯦꯔꯣꯟ, ꯏꯟꯁꯥꯡ ꯃꯍꯥꯎ ꯇꯥꯡꯀꯣꯀꯣ꯫ ꯁꯦ ꯆꯥꯃꯤꯟꯅꯔꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯕꯕꯥꯗꯤ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯒꯦ? ꯊꯥ ꯑꯃꯃꯨꯛꯇꯤ ꯂꯩꯔꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯆꯦ ꯆꯥꯡ ꯈꯔ ꯂꯣꯏꯁꯤꯟꯅꯔꯝꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯣ, ꯊꯥꯏꯅ ꯖꯔꯃꯟꯗ ꯃꯤ ꯑꯃꯒ ꯇꯧꯔꯒ ꯍꯪꯃꯤꯟꯅꯈꯤꯕ ꯀꯝꯄꯦꯅꯤꯗꯨꯔꯣ? ꯃꯥꯅꯤ ꯃꯥꯅꯤ, ꯃꯤꯗꯨꯅ ꯂꯣꯏꯅ ꯄꯤꯊꯣꯛꯑꯝꯗꯣꯏꯅꯤ ꯍꯥꯏꯔꯤꯅꯦ꯫ ꯐꯔꯦ ꯐꯔꯦ, ꯆꯥꯃꯤꯟꯅꯔꯣꯀꯣ꯫ ꯍꯣꯏ ꯃꯥ꯫ ꯑꯆꯥꯔꯥ ꯀꯥꯗꯒꯤ ꯇꯞꯅ ꯊꯣꯛꯂꯛꯑꯝꯃꯤ, ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯊꯣꯡꯖꯤꯟꯗ ꯃꯁꯥ ꯇꯥꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯣ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯑꯦꯔꯣꯟꯅ, ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯁꯤꯃꯤ꯫ ꯑꯩ ꯌꯨꯝꯁꯤꯗ ꯁꯨꯛꯂꯥꯛ ꯂꯥꯛꯑꯅꯨꯔꯥ? ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯏ, ꯂꯥꯛꯑꯅꯨ꯫ ꯑꯩꯅ ꯀꯣꯟꯅ ꯑꯗꯨꯝ ꯂꯥꯛꯀꯦ꯫ ꯂꯥꯏꯕꯛ ꯊꯤꯔꯒ ꯆꯠꯈ꯭ꯔꯒꯅ ꯆꯠꯈ꯭ꯔꯦ꯫ ꯀꯔꯤꯅꯣꯃꯤ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯗꯨ ꯑꯣꯏꯔꯒꯅ ꯇꯝꯅꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ꯫ ꯑꯩ ꯐꯖꯅ ꯍꯥꯏꯒꯦ ꯃꯉꯣꯟꯗ꯫ ꯍꯥꯏꯔꯨꯅꯨ, ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯒꯦ꯫ ꯃꯥꯅ ꯌꯥꯅꯤꯡꯗꯕꯗꯨꯗ ꯅꯝꯗꯨꯅ ꯌꯥꯍꯟꯕ ꯄꯥꯝꯗꯦ꯫ ꯃꯥꯒꯤ ꯍꯛꯅꯤ, ꯃꯥꯒꯤ ꯊꯃꯣꯏꯅꯤ, ꯃꯅꯤꯡ ꯇꯧꯖꯁꯅꯨ꯫ ꯑꯗꯨꯗꯤ ꯀꯔꯤꯅꯣꯕ? ꯅꯁꯥꯅ ꯅꯁꯥ ꯑꯗꯨꯝ ꯁꯣꯛꯍꯜꯂꯒ ꯂꯩꯔꯒꯦ ꯍꯥꯏꯔꯕ? ꯐꯥꯒꯤꯗꯪꯅꯦ ꯅꯪ ꯅꯁꯥ ꯁꯣꯛꯈꯤꯅꯤꯀꯣ꯫ ꯌꯥꯔꯦ ꯆꯠꯂꯣ, ꯑꯩ ꯉꯥꯛꯇ ꯍꯤꯞꯀꯦ꯫ ꯀꯣꯛꯁꯦ ꯌꯥꯝ ꯉꯥꯎꯋꯦ꯫ ꯃꯤꯠꯀ ꯄꯥꯡꯅꯤꯡꯗ꯭ꯔꯀꯥꯟꯁꯤꯗ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ꯫ ꯅꯥꯀꯣꯡꯁꯤꯗ ꯉꯔꯪ ꯇꯥꯟ ꯀꯥꯏꯕ ꯍꯌꯤꯡ ꯈꯣꯏꯁꯤ ꯃꯉꯥꯏꯕ꯫ ꯑꯃꯥꯡꯕꯗ ꯇꯣꯡꯉꯒ ꯐꯗ꯭ꯔ ꯌꯥꯝ ꯄꯥꯏꯔꯛꯀꯅꯨꯀꯣ꯫ ꯕꯥꯛ ꯂꯥꯎꯅ ꯍꯦꯛ ꯊꯥꯔ ꯍꯥꯠꯇꯣꯛꯀꯅꯤ ꯍꯧꯖꯤꯛ꯫ ꯅꯪ
ꯅꯪꯒꯤꯁꯦ ꯃꯔꯩ ꯑꯃ ꯌꯥꯎꯔꯤꯅꯦ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯌꯥꯗ꯭ꯔꯤꯐꯥꯎ ꯆꯔꯥ ꯍꯦꯟꯅꯤ ꯅꯨꯡꯁꯤꯌꯨ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯂꯣꯏ ꯅꯪꯒꯤꯁꯦ ꯃꯔꯩ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯌꯥꯔꯦ ꯁ꯭ꯋꯥꯏꯗꯅꯦ ꯗꯤꯁꯀꯁꯟ ꯇꯧꯕꯤꯔꯅꯨ ꯊꯣꯛꯈ꯭ꯔꯣ ꯆꯣ ꯆꯥꯛꯁꯤ ꯆꯥꯁꯤꯗ ꯍꯩ ꯃꯤ ꯃꯥꯟꯗꯕ ꯍꯨꯏ ꯅꯪꯕꯣ ꯍꯨꯏ ꯑꯩꯅ ꯆꯤꯛꯂꯛꯑꯗꯤꯅꯦ ꯔꯦꯕꯤꯁ ꯚꯦꯛꯁꯤꯟ ꯀꯥꯞꯅꯅꯤ ꯅꯪꯃꯁꯨ ꯍꯨꯏꯅꯦ ꯍꯨꯏ ꯑꯉꯥꯎꯕꯅꯤꯅ ꯚꯥꯏꯔꯁꯇꯤ ꯑꯣꯈꯥꯛ ꯆꯦꯜꯂꯝꯒꯅꯤ ꯈꯪꯉꯤꯅꯤ ꯍꯟꯗꯛꯃꯨꯛꯇꯤ ꯈꯨꯝꯃꯛꯇ꯭ꯔꯦ ꯇꯨꯃꯤꯟ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯑꯃꯨꯛ ꯍꯤꯞꯈ꯭ꯔꯦ ꯉꯥꯡꯅꯕꯁꯨ ꯇꯥꯕꯤꯔꯔꯣꯏ ꯈꯪꯂꯤ ꯎꯄꯥꯏ ꯂꯩꯇ ꯇꯨꯃꯤꯟ ꯊꯣꯛꯂꯛꯏ ꯊꯣꯡꯖꯤꯟꯗ ꯃꯃꯥ ꯑꯣꯏꯕꯤꯗꯨꯗꯤ ꯃꯆꯥꯒꯤ ꯃꯇꯧ ꯎꯔꯒ ꯃꯊꯥ ꯁꯥꯅ ꯇꯨꯃꯤꯟ ꯎꯪꯗꯨꯅ ꯂꯦꯞꯄꯝꯃꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯤ ꯃꯆꯥꯗꯨꯒꯤꯗꯃꯛꯇ ꯃꯊꯥꯅ ꯉꯥꯎꯔꯤ ꯑꯦꯔꯣꯟꯒ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯏ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯀꯝꯗꯧꯅꯤ ꯑꯦꯔꯣꯟ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯄꯥꯝꯖꯔꯨꯖꯥꯠꯅꯣ ꯃꯁꯤꯕꯣ ꯏꯃꯥ ꯃꯥꯅꯗꯤ ꯑꯗꯨꯝ ꯌꯥꯝ ꯈꯟꯖꯕꯅꯤ ꯑꯗꯨꯗ ꯌꯥꯔꯛꯇ꯭ꯔ ꯃꯥꯜꯂꯤ ꯏꯆꯥꯁꯤꯗ ꯀꯔꯤ ꯋꯥꯠꯇꯅ ꯌꯥꯔꯛꯇ꯭ꯔꯤꯕꯅꯣ ꯃꯥꯏꯗꯨꯕꯣ ꯑꯆꯥꯔ ꯈꯖꯤꯛ ꯅꯥꯄꯜ ꯌꯥꯎꯕ ꯋꯥꯍꯩꯗꯨꯗ ꯑꯦꯔꯣꯟꯅ ꯈꯔꯁꯨ ꯀꯟꯈꯠꯄꯣꯏ ꯍꯥꯏꯔꯤ ꯁꯦꯜ ꯋꯥꯠꯇꯕ ꯕꯤꯖꯤꯅꯦꯁꯇ ꯐꯥꯎꯔꯕ ꯀꯤꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯖꯣꯔꯖꯇ ꯑꯋꯥꯠꯄ ꯂꯩꯕꯩ ꯅꯠꯇꯦ ꯅꯨꯄꯤꯗꯨꯅ ꯀꯥ ꯍꯦꯟꯅ ꯅꯣꯛꯃꯟꯕꯅ ꯈꯦꯠꯅꯃꯟꯕꯅ ꯌꯥꯔꯛꯇꯕꯅꯤ ꯌꯨꯝꯁꯤꯒꯤ ꯊꯥꯛ ꯋꯥꯡꯕꯁꯤ ꯀꯤꯖꯕꯅ ꯌꯥꯔꯛꯇꯕꯅꯤ ꯏꯃꯥ ꯑꯆꯥꯔꯗꯣ ꯈꯔꯃꯨꯛ ꯅꯦꯝꯊꯔꯛꯏ ꯑꯗꯨꯗꯤ ꯑꯩꯕꯨ ꯍꯥꯏꯖꯧꯖꯔꯣ ꯅꯠꯇꯦ ꯀꯝꯗꯧꯁꯦ ꯍꯥꯏꯕꯅꯣꯕ ꯃꯥꯅ ꯁꯨꯃꯥꯏꯅ ꯆꯥꯗ ꯊꯛꯇ ꯂꯩꯔꯒ ꯑꯩꯅ ꯅꯨꯡꯉꯥꯏꯗꯣꯏꯁꯦ ꯀꯩꯗꯅꯣ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯕ ꯂꯩꯇꯦ ꯑꯩ ꯆꯠꯂꯒ ꯍꯥꯏꯔꯨꯔꯁꯤ ꯑꯩ ꯃꯥ ꯃꯊꯥ ꯁꯥꯏ ꯅꯪꯕꯨ ꯑꯁꯤꯅꯒ ꯉꯥꯡꯅꯕ ꯌꯥꯗꯕꯅꯦ ꯀꯔꯤ ꯇꯧꯅꯤ ꯏꯕꯨꯡꯉꯣ ꯏꯃꯥ ꯃꯊꯥ ꯁꯥꯔꯨꯅꯨ ꯁꯨꯛꯁꯤ ꯁꯤꯔꯣꯏꯗꯕ ꯅꯆꯥꯅꯨꯄꯥꯅꯤ ꯏꯁꯤꯡꯗ ꯏꯔꯥꯛꯅꯁꯅꯨ ꯍꯥꯏꯗꯅ ꯊꯥꯗꯔꯝꯃꯒꯅꯦ ꯉꯥ ꯐꯥꯔꯒ ꯀꯥꯈꯠꯂꯛꯑꯗꯧꯅꯤ ꯖꯣꯝ ꯅꯤꯡꯊꯧꯅ ꯄꯥꯝꯕ ꯁꯛ ꯅꯠꯇꯦ ꯁꯤ ꯍꯩ ꯁꯤꯃꯁꯨ ꯆꯥꯡꯗꯝ ꯆꯥꯗꯦꯍꯦ ꯑꯁꯨꯛ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯇꯥꯔꯤꯀꯥꯟꯁꯤꯗ ꯐꯔꯛ ꯑꯃꯨꯛ ꯐꯨꯔꯛꯏ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯔꯩꯗꯤ ꯎꯈꯛꯅ ꯐꯠꯇꯕꯅꯤ ꯅꯤꯡꯉꯣꯜꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯇꯨꯃꯤꯟ ꯂꯦꯞꯄꯝꯃꯤ ꯃꯥꯁꯨ ꯃꯊꯥ ꯁꯥꯔꯤꯕꯅꯤ ꯃꯕꯨꯡꯅ ꯉꯥꯡꯅ ꯁꯛꯅ ꯌꯥꯗꯕꯁꯤꯗ ꯗꯥꯔꯣꯠ ꯅꯍꯥꯟꯒꯤ ꯃꯁꯛ ꯐꯖꯕꯤꯗꯨꯔꯣ ꯅꯨꯄꯤꯗꯣ ꯃꯥꯅꯤ ꯃꯥꯅ ꯌꯥꯗ꯭ꯔꯒ ꯀꯩꯒꯤ ꯑꯩꯈꯣꯏ ꯗꯗꯥꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟꯗ ꯂꯥꯛꯏꯕ ꯅꯣꯏꯁꯨ ꯌꯥꯝꯅ ꯂꯥꯟꯅ ꯈꯟꯒꯅꯨ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯀꯥꯏꯍꯧꯕ ꯑꯣꯏꯅ ꯁꯨꯒꯅꯨ ꯑꯃꯒꯤ ꯃꯤꯆꯪ ꯅꯠꯇꯦ ꯋꯥꯔꯤ ꯌꯥꯝ ꯂꯩ ꯅꯣꯏꯅ ꯈꯪꯗꯕ ꯃꯥ ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦ ꯅꯨꯡꯉꯥꯏꯇꯕ ꯈꯟꯖꯤꯟꯕꯤꯔꯅꯨ ꯊꯣꯛꯑ ꯃꯥꯏ ꯂꯥꯛꯆꯔꯅꯤ ꯅꯤꯡꯉꯣꯜ ꯌꯧꯔꯛꯈꯤꯒꯦꯀꯣ ꯐꯖ ꯂꯩꯌꯨ ꯍꯣꯏ ꯗꯥꯏꯔꯣꯟ ꯑꯦꯔꯣꯟ ꯊꯣꯛꯈ꯭ꯔꯒ ꯑꯆꯥꯔꯥꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯛꯏ ꯀꯌꯥꯝ ꯐꯖꯒꯦꯕ ꯃꯥꯅ ꯑꯗꯨꯗ ꯉꯥꯎꯔꯤꯗꯨꯕꯨ ꯏꯃꯥ ꯏꯕꯦꯝꯃ ꯐꯖꯕꯩ ꯋꯥꯗꯤ ꯍꯥꯏꯔꯨꯔꯅꯨ ꯃꯥꯗꯧꯅꯅꯦ ꯐꯖꯕ ꯂꯩꯇꯦ ꯐꯖꯕ ꯈꯛ ꯅꯠꯇꯦꯕ ꯍꯦꯛ ꯌꯦꯡꯕꯗꯅꯦ ꯏꯪꯉꯤ ꯃꯥꯏ ꯃꯁꯛꯇꯣ ꯌꯥꯝ ꯅꯨꯡꯁꯤꯖꯥꯅꯤ ꯃꯁꯛꯇꯨꯗ ꯍꯥꯏꯔꯨꯔꯗꯤ ꯃꯥꯒꯤ ꯃꯤ ꯁꯣꯏꯗꯅ ꯂꯩꯔꯝꯅꯤ ꯑꯗꯨꯅ ꯌꯥꯔꯛꯇꯕ ꯑꯣꯏꯔꯝꯅꯤ ꯍꯩ ꯁꯨꯔꯨꯒ ꯀꯅꯥꯅ ꯍꯦꯜꯂꯤ ꯑꯁ ꯖꯦꯁꯨꯁꯨ ꯃꯥꯃꯨꯛ ꯐꯖꯕ ꯂꯩꯇꯦ ꯈꯟꯕꯅꯦ ꯑꯗꯨꯕꯨ ꯍꯦꯟꯈ꯭ꯔꯦ ꯖꯦꯁꯨꯗꯤ ꯎꯇꯤꯟꯕꯨ ꯃꯥꯜꯍꯧꯔꯦ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯁꯩꯇꯥ ꯌꯦꯡꯅꯤꯡꯉꯛꯈꯤꯅꯤ ꯁꯣꯝꯗꯅ ꯑꯃ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯒ ꯇꯠꯍꯧꯗꯣꯔꯦ ꯑꯆꯥꯔꯥꯗꯣ ꯃꯆꯥꯗ ꯆꯩꯊꯠꯂꯤ ꯍꯩꯗꯦꯅꯦ ꯃꯁꯤꯗꯤ ꯅꯕꯨꯡ ꯀꯥꯗꯒꯤ ꯆꯥꯛꯇꯣ ꯂꯧꯊꯣꯛꯎꯆꯣ ꯆꯥꯔꯣꯏ ꯑꯩ ꯈꯪꯉꯕꯅꯤ ꯗꯗꯥꯒꯤ ꯀꯥꯗ ꯆꯪꯕꯗꯨꯅꯤ ꯇꯜꯂꯤꯁꯦ ꯍꯥꯀꯠꯆꯩ ꯌꯥꯝꯅ ꯑꯩ ꯏꯃꯥꯅ ꯀꯣꯛ ꯂꯧꯊꯣꯛꯄꯤꯔꯨꯆꯣ ꯑꯩꯗꯤ ꯉꯝꯃꯔꯣꯏꯀꯣ ꯃꯥ ꯌꯥꯝ ꯆꯥꯟꯅꯗꯦꯕ ꯍꯩ ꯆꯠꯂꯣꯅꯦ ꯅꯪꯕꯣ ꯃꯆꯥꯅꯨꯄꯤꯗꯨꯗ ꯏꯜꯂꯤ ꯅꯤꯡꯉꯣꯜꯁꯨ ꯈꯖꯤꯛ ꯁꯣꯛꯑꯒ ꯌꯥꯝ ꯇꯟꯅ ꯃꯕꯨꯡꯒꯤ ꯀꯥꯗ ꯀꯥꯈꯠꯈ꯭ꯔꯦ ꯑꯆꯥꯔꯥꯁꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯪꯈꯤ ꯅꯨꯃꯤꯗꯥꯡꯗꯣ ꯗꯦꯟꯃꯥꯔꯛꯀ ꯔꯁꯤꯌꯥꯒ ꯗꯦꯟꯃꯥꯔꯛꯈꯣꯏꯗ ꯄꯥꯔꯇꯤ ꯇꯧꯔꯝꯃꯤ ꯃꯕꯥꯅꯤ ꯈꯛꯅꯤ ꯈꯔ ꯄꯥꯏꯁꯤꯟꯅꯔꯕꯅꯤꯅ ꯑꯔꯨꯟ ꯑꯊꯨꯞꯁꯨ ꯂꯣꯏꯅ ꯑꯣꯊꯣꯛꯅꯔꯝꯃꯤ ꯖꯒꯠꯀꯤ ꯋꯥꯔꯤ ꯄꯨꯝꯕꯅꯤ ꯃꯈꯣꯏꯅꯤꯅ ꯁꯥꯟꯅꯔꯤꯕꯁꯦ ꯔꯁꯤꯌꯥꯅ ꯕꯕꯥꯅ ꯃꯧ ꯄꯥꯝꯃꯦ ꯍꯥꯏꯔꯤ ꯅꯪꯅ ꯑꯃꯨꯛ ꯀꯝꯗꯧꯕ ꯗꯦꯟꯃꯥꯔꯛꯅ ꯃꯧ ꯄꯥꯝꯃꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯇꯥꯕꯗꯅꯦ ꯌꯥꯝ ꯏ ꯀꯥꯕ ꯋꯥꯍꯩꯅꯤ ꯑꯗꯨ ꯋꯥꯗꯣ ꯇꯣꯛꯁꯤ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯋꯥꯅꯤ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯑꯩꯒ ꯂꯩꯗꯧꯅꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯤ ꯑꯃ ꯄꯥꯝꯕ ꯑꯗꯨꯕꯨ ꯊꯤ ꯐꯪꯗꯦ ꯚꯥꯏ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯑꯐꯥꯎꯕ ꯅꯨꯄꯥꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯅꯪꯒ ꯅꯍꯥꯟ ꯍꯣꯇꯦꯜ ꯆꯪꯃꯤꯟꯅꯔꯨꯕꯤꯗꯨꯅ ꯀꯌꯥ ꯄꯤꯔꯒ ꯊꯝꯃꯝꯃꯕ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯅꯤꯅ ꯆꯥꯎꯍꯦ ꯃꯗꯨꯃꯗꯤ 20 ꯂꯥꯛ ꯐꯥꯎ ꯈꯖꯤꯛ ꯁꯨꯛꯇꯅ ꯄꯣꯠ ꯆꯩ ꯂꯣꯏ ꯂꯩꯊꯔꯤꯅꯤ ꯊꯧꯕꯥꯜ ꯀꯩꯊꯦꯜꯗ ꯆꯪꯉꯒꯗꯨꯁꯨ ꯑꯗꯨ ꯄꯜꯂꯛꯄꯗ ꯃꯥꯅ ꯎꯈꯤꯕ ꯇꯥꯝꯅꯥꯗꯣ ꯑꯃꯨꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯑꯝꯃꯤ ꯃꯃꯤꯠꯇꯣ ꯌꯥꯝꯅ ꯃꯨꯟꯅ ꯄꯤꯛ ꯊꯟꯅ ꯍꯩꯔꯒ ꯄꯥꯏꯔꯤꯕ ꯒ꯭ꯂꯥꯁꯇꯨꯗ ꯌꯦꯡꯂꯒ ꯑꯁ ꯊꯥꯏꯅꯩꯗꯣ ꯊꯦꯡꯅꯔꯝꯃꯤ
Kufazado. Oh, ay tarang chaligain. Flashback ka charlay. Russia lamjan bangamdi kanano haidana khandana lenge. Era, mai haktaki ay kuina lolaga lerididi. Mai fangamdaba Russia do sanga lay. Chi fazabani kaino. Maubuda matin tadaba kanam lermoy. Aduna bu nangsu ngawkhri natro. Matamdu ana class lai lagabda. Khazik aina ngangbadu taramadi irenjana aina lobiram yabani. Angang sina mana mayam mamangda ayu ikaiba pikiba ngang. Adai su machingdo eklakwa. Ningthina phajana pomsana zabido pathadat pani danaina. Hojikti nuairamani ma. Ha. Mayum panbasu khangaloi ainani. Adum sanara thamdau. Mai punsi se sojaido aina paira kaino. Ado mayum amuk palamadi kamdoba. Hojikan masak phajaba nupidi lembangdamni. Achopa yam leibani na. Adu oiragana nupado mo thuhatok pikra lore. Mai wari palapuse. Thothokla hoba magi mamai saban mitauri. Langtakni joksra mai manakta. Hera bai, nomu chasi. Nang suba kumang joksele. Mai apambada phaurakpa. Ngai ngamdaba tongno matang chadi. Mongoda muka hek horubadane kanana khangba handakti silne yadabaso. Bo sil ngamdaba kaisu leite. Is dasagi mapal mioi bana tangi hainaba am leibani ko. Denmark makhuta pariba glass tuna Russia ge glass tuda makhol thokna thengi. Cheers. Taksalo. Mathangi numitki nungdangni chai sing toknar matung eron tamnada call tor ami. George dagi number da logduna torpani. Tamna su eron ni khangdabana paikhalaga. Hello? Kana? Aini noi da eron ni khangbana tro tamna. George ka lakmina bado. Khangi kay lerege. Erona wadu sadhaidi. Kedorige nangbo chai singa unarbo. Jari Dairon haidi kay mathil hotnarage. Koidi jadrida wali jadoba. Nupa ngak leibani na chai insanga se ben mantaba natida. Ado sum taruk bra kay legi. Sum wama haigi na torpani. Wari sababu yagadro. Yarodoragadi nang nayabakanda kolam tatobiro. Hausigadum hayo yai kay wano. Arubam leirene nang nanatadi yaroidoba. Tamna su khare di chingne George ki wa oram gad haina adabu chingna badasu adum chumlami amado nahan birthday numit ki numidang dagi chakmurum phok chayadri tamna do nga I kai gi madia khangde mai thopani ma ya pa ma phangdadi bera ka ba sononi mayam pumna mak pathak loi sanari atai tei tawadi phaba chak chaw ya da ba sidani ekhoina mihul sudrisi kidanga mo khonjal da taptharaga Ado tamna, ay nangonda yamoy tibadi taraja khangdi. Kinong tahizagi ba? Tamna suwa mangyalay. Magi nuksibado yaw haibado nataba haibiyo. Masimadi ingon haibirin dairan. Atay waydi ayage. Kusukaydi. Ado nang namtang timbiraga chakamtang ni pizabiyo. Nang natrimdadi yaroy khangi. Khangdi, ay nahiriwasi nangonda yam karan basway. Aduda George Magi tunganba mayamga mandaba phibam ama tawi aduna kanamtana themba yadre aduna khanbe aba khalaba matungda nangoda request torisini Dairan kamaina no aina themlisiba madi magi nuksiba yaw hairakani adudi ai ngamoi aduri gaidini nangi apambani ai maruki damakta nangoda nuksibi khade ni zaroi adubu amtang themaga chakti amtang pizabiyo nang namtang khak pizabiyo matung tabadi ai dum honarage Tamna su tumin leki wakal khalibani karina phagadage habado khalibani nungsiba kaubani na manak su satningi manak chaluraga mabomuk kahauba thoktuna lapthokna ba wagada kizei fana kuina tumin leraga hare hayeng se ai jaksidagi puragi bafam jaba mada aiga maga khagunage aduda ai themage eron sumasado wai sangna okay phare ai him doinero Ay nang lawulagi kanam lehelamoro hengdi Hoy nangsu pawawa bire tawsi uthajarugo thamage
ꯐꯣꯟ ꯊꯝꯃꯒ ꯑꯦꯔꯣꯟꯗꯣ ꯃꯊꯟꯇ ꯈꯜꯂꯛꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯒ ꯆꯥꯛꯇ ꯇꯥꯏꯅꯔꯤꯁꯤ ꯀꯩꯒꯤꯅꯣꯕ ꯑꯩꯁꯨ ꯃꯤꯁꯨ ꯂꯣꯏꯅ ꯍꯦꯛ ꯇꯧꯏ ꯊꯣꯔꯥꯏ ꯃꯆꯥꯒꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯑꯐꯕꯗꯤ ꯅꯠꯇꯦ ꯑꯩꯗꯒꯤ ꯆꯤꯡꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯣ ꯇꯥꯝꯅ ꯆꯥꯛ ꯏꯁꯤꯡ ꯈꯔ ꯇꯤꯐꯤꯟꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯇꯨꯃꯤꯟꯅ ꯃꯃꯥꯒ ꯃꯄꯥꯒꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯈꯤꯕ ꯇꯥꯟꯖꯥꯅꯤ ꯌꯥꯝꯅ ꯉꯟꯅ ꯑꯣꯇꯣ ꯑꯃ ꯋꯥꯏꯔꯒ ꯆꯠꯈꯤꯕꯅꯤ ꯖꯣꯏꯒꯤ ꯆꯦꯛꯑꯞ ꯅꯨꯃꯤꯠ ꯇꯥꯕꯅ ꯑꯦꯔꯣꯟꯁꯨ ꯇꯥꯝꯅ ꯍꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯗꯨꯀꯥꯟꯗꯨꯗ ꯂꯦꯞꯄꯒ ꯍꯩ ꯃꯍꯤ ꯑꯃ ꯂꯩꯔꯒ ꯊꯛꯇꯨꯅ ꯉꯥꯏꯔꯝꯃꯤ ꯇꯤꯂꯣꯅ ꯌꯥꯝ ꯉꯜꯂꯤꯗ ꯏꯕꯨꯡꯉꯣ ꯑꯧ ꯏꯅꯦ ꯇꯥꯝꯅ ꯉꯥꯏꯔꯤꯔꯣ ꯑꯦꯔꯣꯟꯁꯨ ꯋꯥꯗꯣ ꯁꯨꯝ ꯍꯥꯏꯗꯣꯛꯄꯁꯨ ꯐꯖꯔꯣꯏꯗ꯭ꯔꯥ ꯈꯟꯕꯅ ꯀꯥꯡꯊꯣꯛꯂꯝꯗꯦ ꯈꯨꯝꯗ ꯌꯥꯗꯕꯅꯤ ꯕꯕꯥ ꯖꯣꯏ ꯍꯣꯏꯗꯁꯨ ꯆꯪꯒꯦꯅ ꯂꯥꯛꯄꯅꯤ ꯂꯩꯔꯝꯗ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯈꯤ ꯍꯥꯏꯗꯅ ꯆꯪꯉꯨꯕꯁꯤ ꯑꯍꯜ ꯂꯩꯇꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯇꯧꯅꯤ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯇꯥꯝꯅꯥꯁꯨ ꯗꯨꯀꯥꯟꯂꯣꯝꯗ ꯑꯦꯔꯣꯟꯅ ꯂꯦꯞꯄꯤꯗꯨꯒꯤ ꯃꯅꯥꯛꯂꯣꯝꯗ ꯇꯤꯐꯤꯟ ꯄꯥꯏꯗꯨꯅ ꯂꯥꯛꯑꯝꯃꯤ ꯇꯤꯂꯣꯗ ꯑꯣꯟꯁꯤꯜꯂꯒ ꯈꯤꯇꯪꯁꯨ ꯏꯀꯥꯏꯅ ꯀꯧꯔꯤ ꯏꯅꯦ ꯇꯤꯂꯣꯅ ꯂꯛꯅꯔꯛꯏ ꯅꯣꯏꯁꯦ ꯀꯩꯅꯣꯝꯅꯤꯀꯣ ꯇꯥꯝꯅꯥꯁꯨ ꯇꯤꯂꯣꯗ ꯋꯥ ꯂꯣꯜꯂꯝꯗꯦ ꯂꯣꯏꯅ ꯍꯥꯏꯗꯣꯛꯑꯝꯃꯤ ꯂꯩꯀꯥꯏꯁꯤꯗ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯋꯥꯕꯤꯕ ꯍꯥꯏꯔꯒꯗꯤ ꯇꯤꯂꯣꯅꯤ ꯃꯤ ꯈꯟꯅꯕꯁꯨ ꯀꯤꯗꯕꯒꯤ ꯍꯧꯅꯕꯤ ꯇꯥꯝꯅꯥ ꯍꯣꯏꯒꯤ ꯃꯤꯆꯪꯗꯗ ꯂꯦꯞꯄꯤꯕꯅꯤ ꯑꯗꯨꯅ ꯂꯣꯠꯄꯗ ꯆꯤꯡꯅꯈꯤꯗꯧꯕ ꯋꯥ ꯑꯣꯏꯕꯅ ꯑꯁꯦꯡꯕ ꯍꯥꯏꯕꯅ ꯐꯔꯦ ꯈꯟꯅ ꯍꯥꯏꯗꯣꯛꯂꯝꯕꯅꯤ ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯔꯣ ꯑꯩ ꯅꯣꯏ ꯕꯕꯥ ꯍꯣꯏꯅꯅꯦ ꯍꯥꯟꯅ ꯂꯥꯛꯑꯕꯁꯨ ꯐꯅꯕ ꯈꯨꯝꯕꯤꯔꯒꯦꯀꯣ ꯍꯣꯏ ꯏꯅꯦ ꯆꯧꯈꯤꯒꯦ ꯏꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯑꯩꯈꯣꯏ ꯌꯧꯔꯨꯈꯤꯒꯦ ꯍꯣꯏ ꯇꯥꯝꯅꯥꯅ ꯑꯦꯔꯣꯟꯒ ꯄꯨꯟꯅ ꯑꯦꯔꯣꯟ ꯍꯣꯏꯗ ꯂꯥꯛꯏ ꯕ꯭ꯔꯣꯟꯁꯟꯁꯨ ꯂꯩꯍꯜꯂꯝꯗꯦ ꯑꯦꯔꯣꯟꯅ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ ꯌꯥꯝꯅ ꯉꯟꯅ ꯇꯥꯝꯅꯥꯒ ꯑꯦꯔꯣꯟꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯃꯤꯟꯅꯔꯛꯑꯝꯃꯤ ꯇꯥꯝꯅꯥꯅ ꯆꯠꯅ ꯃꯥ ꯂꯥꯛꯇ꯭ꯔꯤꯕꯣ ꯑꯩꯒꯤ ꯔꯨꯝꯗ ꯍꯤꯞꯍꯜꯂꯒ ꯊꯅꯝꯕꯅꯤ ꯃꯁꯥ ꯐꯥꯎ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯤ ꯀꯧꯊꯣꯔꯛꯎꯔꯥ ꯍꯪꯒꯣꯏꯕ꯭ꯔꯥ ꯔꯨꯝꯗ ꯎꯅꯕꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯔꯨꯝꯗ ꯑꯣꯏꯅ ꯑꯗꯨꯝ ꯄꯤꯖꯔꯒꯦ ꯐꯔꯦ ꯁꯤꯒꯤ ꯃꯊꯛꯀꯤ ꯔꯨꯝꯁꯦ ꯑꯁꯤꯅꯤ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯊꯣꯛꯑꯣ ꯑꯩ ꯉꯥꯏꯍꯥꯛ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯀꯨꯏꯗꯕꯤꯗ ꯁꯠꯂꯥꯛꯀꯦꯀꯣ ꯀꯅꯥꯝꯇ ꯆꯪꯉꯣꯏ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯃꯤ ꯆꯪꯉꯁꯨ ꯀꯅꯥꯝ ꯂꯩꯇꯦ ꯈꯟꯅꯕ ꯑꯩ ꯃꯄꯥꯟꯗꯅꯦ ꯒꯦꯠ ꯂꯣꯜꯂꯝꯒꯦ ꯑꯩꯈꯣꯏꯅ ꯀꯥꯏꯕ ꯇꯧꯅꯤ ꯍꯥꯏꯕꯕꯨꯗꯤ ꯅꯠꯇꯦꯗ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯗꯅ ꯍꯣꯏ ꯑꯦꯔꯣꯟꯁꯨ ꯊꯣꯛꯈ꯭ꯔꯦ ꯇꯥꯝꯅꯥꯅ ꯇꯞꯅ ꯑꯦꯔꯣꯟꯒꯤ ꯔꯨꯝꯗ ꯆꯪꯉꯛꯑꯝꯃꯤ ꯖꯣꯔꯖꯇꯨ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯂꯩꯔꯝꯃꯤ ꯃꯤ ꯑꯃ ꯔꯨꯝꯗ ꯆꯪꯉꯛꯄꯒꯤ ꯃꯈꯣꯜꯗꯨꯗꯤ ꯑꯗꯨꯃꯛ ꯇꯥꯔꯝꯃꯤ ꯖꯣꯔꯖ ꯁꯨꯡꯌꯦꯡ ꯌꯦꯡꯉꯛꯇꯅ ꯌꯦꯜꯂꯛꯀꯅꯨꯀꯣ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯍꯛꯆꯥꯡ ꯉꯝꯗꯕꯁꯤꯐꯥꯎ ꯏꯅꯤꯡ ꯇꯝꯖꯗꯦꯍꯦ ꯅꯪꯅ ꯑꯩꯁꯦ ꯀꯣꯏꯊꯥꯡ ꯍꯦꯛ ꯊꯥꯡꯉꯒ ꯄꯨꯕꯤꯔꯦꯕ ꯇꯥꯝꯅꯥꯁꯨ ꯇꯞꯂꯤ ꯆꯪꯁꯤꯜꯂꯒ ꯖꯣꯔꯖꯅ ꯇꯨꯝꯂꯤꯗꯨꯒꯤ ꯐꯃꯥꯡꯗꯨꯗ ꯂꯦꯞꯂꯝꯃꯤ ꯇꯤꯐꯤꯟꯗꯨꯁꯨ ꯃꯃꯥꯡꯗ ꯃꯈꯨꯠ ꯑꯅꯤꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯌꯥꯜꯂꯤ ꯈꯣꯟꯖꯦꯜ ꯊꯣꯛꯇ ꯑꯩꯅꯦ ꯑꯩ ꯗꯥꯏꯔꯣ ꯅꯠꯇꯤꯌꯦ ꯀꯩꯒꯤ ꯅꯁꯥ ꯁꯣꯜꯍꯜꯂꯤꯅꯣ